ꯎ ꯂꯩꯇꯕ ꯃꯐꯝꯗ ꯀꯦꯒꯦꯅ ꯌꯣꯝꯕꯤ ꯑꯣꯏꯕꯒꯨꯝꯃꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯕ ꯃꯣꯙꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯀꯣꯏꯔꯥꯡ ꯂꯥꯡꯉꯤ ꯃꯐꯝꯗꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯀꯞꯅ ꯂꯥꯎꯅꯔꯤ ꯃꯣꯙꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯇꯥꯗꯤ ꯃꯄꯥꯕꯨꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯀꯥꯏꯅꯈ꯭ꯔꯦ ꯃꯕꯨꯡꯁꯤꯡꯅ ꯅꯨꯄꯤ ꯊꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯄꯥꯕꯨꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯌꯥꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯥꯕꯨꯡꯒꯤ ꯑꯅꯥꯕ ꯍꯧꯔꯛꯈꯤ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯅꯝꯁꯤꯡꯅ ꯃꯍꯥꯛ ꯂꯥꯛꯄ ꯑꯗꯨꯗ ꯁꯨꯛꯇꯣꯛꯄ ꯄꯩꯊꯣꯛꯄ ꯆꯪꯍꯟꯅꯤꯡꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯖꯩ ꯄꯨꯝꯅꯃꯛꯇꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯂꯇꯥꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯃꯣꯙꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯟꯗ꯭ꯔꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯥꯏꯕ ꯁꯥꯕ ꯍꯦꯔꯥꯃꯅꯤꯕꯨ ꯀꯧꯔꯨꯔꯦ ꯍꯦꯔꯥꯃꯅꯤ ꯃꯈꯨꯠꯇ ꯐꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯌꯥꯟꯕꯣꯏ ꯀꯔꯤꯕꯣꯏ ꯂꯥꯛꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ ꯄꯥꯎꯁꯦ ꯇꯥꯕꯗ ꯇꯥꯗꯗꯣ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤꯅꯦ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯔꯤ ꯀꯔꯤꯅꯣ ꯀꯣꯏꯔꯥꯡ ꯂꯥꯡꯉꯤ ꯑꯗꯨꯝꯅ ꯊꯕꯛ ꯈꯔ ꯇꯧꯕ ꯑꯗꯨꯗ ꯃꯝꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯑꯍꯜ ꯑꯃꯅ ꯑꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯕꯗꯨ ꯄꯪꯊꯦꯡ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ ꯍꯥꯏꯅ ꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯦ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯑꯁꯤ ꯄꯪꯀꯨꯏ ꯀꯨꯏꯈꯤꯗ꯭ꯔꯤ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯥꯏꯕ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯝꯂꯛꯈꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯃꯔꯝ ꯍꯥꯏꯔꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯁꯨ ꯍꯦꯛꯇ ꯊꯪꯅꯕ ꯈꯨꯜ ꯇꯥꯅ ꯆꯠꯇꯨꯅ ꯃꯥꯏꯕ ꯀꯧꯅꯩ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅ ꯀꯣꯟꯅ ꯊꯪꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯝꯕ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯃꯥꯏꯕ ꯍꯩꯔꯨ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯊꯪ ꯃꯊꯪ ꯀꯌꯥ ꯑꯃ ꯇꯝꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯋꯥ ꯀꯌꯥ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯕ ꯍꯧꯈꯤꯕꯅꯤ ꯃꯤꯒꯤ ꯑꯄꯣꯝ ꯑꯇꯪ ꯌꯦꯡꯕ ꯂꯥꯏꯍꯧ ꯍꯧꯕꯅꯆꯤꯡꯕ ꯌꯦꯡꯕꯗ ꯃꯄꯥ ꯍꯦꯛ ꯆꯥꯔꯨꯗꯨꯅ ꯃꯐꯩ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯃꯥꯏꯕ ꯑꯍꯩꯕꯅꯤ ꯌꯥꯝꯅ ꯍꯩꯔꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤ ꯃꯁꯤꯅ ꯍꯦꯔꯥꯃꯅꯤꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯐꯥꯗꯧꯔꯦ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯉꯁꯤ ꯃꯣꯙꯨ ꯂꯩꯇꯕꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯪꯊꯣꯡ ꯊꯤꯡꯗꯧꯔꯤꯕ ꯑꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯁꯤꯒ ꯑꯅꯤꯁꯨꯕꯅꯤ ꯃꯃꯥꯡꯗꯁꯨ ꯃꯪꯊꯣꯡ ꯊꯤꯡꯕꯒꯤ ꯂꯩꯋꯥ ꯑꯁꯤ ꯁꯣꯟꯕꯗ ꯀꯥꯎꯈꯤꯗꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯍꯦꯔꯥ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯔꯤꯅꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯩꯅ ꯋꯥꯈꯜ ꯋꯥꯕ ꯍꯧꯅꯗꯦ ꯃꯪꯊꯣꯡ ꯊꯤꯡꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯂꯥꯏꯔꯣꯟꯗꯨꯅ ꯀꯥꯎꯔꯦ ꯐꯔꯦ ꯀꯥꯎꯗ꯭ꯔꯦ ꯐꯔꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯈꯔ ꯇꯧꯔꯛꯄ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯁꯦ ꯃꯥꯏꯕ ꯑꯍꯩꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯂꯕꯅꯤ ꯑꯩꯒꯤ ꯏꯖꯠꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯍꯩꯕ ꯃꯤꯁꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯪꯊꯣꯡ ꯊꯤꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯏ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠ ꯆꯩꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯑꯗꯨꯗ ꯈꯔ ꯊꯥꯗꯣꯛꯏ ꯃꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯤꯠ ꯆꯖꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯪ ꯐꯪ ꯈꯨꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯈꯤ ꯂꯥꯏꯔꯣꯟ ꯁꯣꯟꯅ ꯁꯣꯟꯅ ꯃꯊꯟꯇꯁꯨ ꯍꯦꯛꯇ ꯃꯅꯣꯛꯏ ꯍꯤꯗꯥꯛ ꯊꯛꯄ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯕ ꯇꯣꯝꯕꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ
ꯑꯦ ꯀꯔꯤ ꯃꯥꯏꯕꯅꯤ ꯍꯥꯏꯒꯦ ꯃꯁꯤꯕꯨ ꯂꯥꯏꯔꯣꯟ ꯁꯣꯜꯂꯣ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯗ ꯃꯥꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯅꯣꯅꯦ ꯂꯥꯏꯔꯣꯟ ꯑꯁꯨꯝ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯍꯦꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ ꯏꯁ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯃꯌꯥꯏ ꯑꯁꯤꯗ ꯀꯥꯎꯈ꯭ꯔꯦꯅꯦꯍꯦ ꯍꯤꯄꯣꯛꯀꯤ ꯃꯊꯪ ꯑꯗꯨꯕꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯦꯛꯇ ꯀꯥꯎꯏ ꯍꯥꯏꯗꯅ ꯀꯥꯎꯗꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯅ ꯌꯥꯝꯅ ꯄꯥꯈꯤꯕꯅꯤ ꯂꯥꯏꯔꯣꯟꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯐꯪ ꯐꯪ ꯄꯦꯠ ꯇꯪꯒ ꯌꯥꯝꯅ ꯍꯦꯛ ꯌꯥꯎꯔꯗꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯍꯣꯏꯗ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯑꯀꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯑꯇꯩꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯍꯩꯇꯕ ꯑꯃꯨꯛ ꯃꯥꯟꯈ꯭ꯔꯅꯤ ꯅꯤꯡꯁꯤꯡꯕ ꯃꯇꯥꯡꯗꯒꯤ ꯃꯇꯦꯛ ꯑꯃ ꯍꯦꯛꯇ ꯁꯝꯊꯔꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯪꯖꯕ ꯃꯇꯥꯡꯗꯒꯤ ꯑꯃꯨꯛ ꯁꯝꯊꯔꯝꯃꯤ ꯂꯥꯏꯔꯣꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯙꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯉꯥꯡꯁꯥ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝꯗꯤ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯝꯃꯥꯏꯅ ꯇꯧꯕ ꯇꯥꯗꯥ ꯀꯌꯥꯕꯨ ꯑꯣꯏꯗꯧꯔꯤꯕꯅꯣ ꯀꯌꯥꯝꯕꯨ ꯂꯧꯅꯤ ꯍꯥꯏꯕꯒꯦ ꯏꯔꯩꯀꯥꯏꯅꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯍꯜꯅꯤꯗꯣ ꯁꯨꯝꯗꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯜꯗꯨ ꯈꯔ ꯄꯧꯔꯞ ꯍꯦꯛ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯥꯅ ꯃꯅꯤꯡ ꯇꯧꯔꯦ ꯈꯨꯜ ꯑꯁꯤꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯥꯔꯣꯝ ꯇꯣꯝꯕꯤꯔꯩ ꯍꯣꯏꯗ ꯍꯥꯏꯐꯦꯠ ꯍꯥꯏꯊꯔꯨꯏ ꯑꯗꯨꯒ ꯑꯉꯧꯕ ꯃꯍꯤꯗꯨ ꯈꯔ ꯍꯦꯛ ꯄꯥꯏꯁꯤꯜꯂꯤ ꯇꯣꯝꯕꯤꯔꯩꯅ ꯑꯁꯤꯕꯒꯤ ꯋꯥ ꯍꯪꯂꯛꯄꯗ ꯍꯦꯔꯥꯃꯅꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯑꯩ ꯑꯃ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯔꯩꯀꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯕꯅꯤ ꯏꯆꯦ ꯌꯦꯡꯉꯨ ꯍꯥꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯆꯦꯟ ꯆꯦꯟꯗꯨꯅ ꯊꯧ ꯇꯧꯕꯤꯅꯕ ꯃꯥꯏꯕ ꯀꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯑꯍꯩꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯦꯗꯅ ꯅꯍꯥꯟꯗꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯊꯟꯇ ꯁꯤꯖꯔꯝꯃꯦ ꯍꯥꯏꯅ ꯇꯧꯕꯗꯨꯒꯤ ꯑꯩꯅ ꯃꯪꯊꯣꯡ ꯊꯤꯡꯕꯤꯔꯤꯕꯅꯤ ꯑꯗꯨꯒꯁꯨ ꯏꯆꯦ ꯃꯥꯒꯤ ꯃꯃꯤꯠ ꯈꯨꯕꯤ ꯃꯤꯠꯈꯨꯕꯤꯁꯦ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗꯒ ꯍꯨꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯒ ꯃꯌꯥꯝ ꯑꯃ ꯍꯥꯏꯔ ꯃꯥꯜꯂꯦꯅꯦꯍꯦ ꯑꯩꯕꯨ ꯍꯩꯇꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯤ ꯀꯥꯏꯅ ꯋꯥꯐꯝꯁꯦ ꯃꯥꯅ ꯇꯥꯗ ꯄꯛꯆꯥꯎꯗ ꯏꯟꯁꯤꯜꯂꯒ ꯃꯄꯥ ꯂꯩꯈꯤꯗꯕꯗꯨꯒꯤ ꯃꯪꯊꯣꯡ ꯊꯤꯡꯕꯗꯣ ꯃꯗꯨꯗ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯒꯧꯔꯗ ꯇꯧꯍꯟꯈ꯭ꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯃꯥꯅꯦ ꯅꯨꯄꯤꯒ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯕꯗꯤꯀꯣ ꯍꯦꯛꯇ ꯉꯝꯊꯣꯛꯅꯒꯗꯕꯅꯤ ꯍꯣ ꯏꯕꯨꯡꯉꯣ ꯑꯐꯕ ꯊꯕꯛꯇꯣ ꯃꯗꯨ ꯇꯠꯇꯣ ꯃꯤꯅ ꯅꯪꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯔꯨꯅꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯆꯦꯅ ꯈꯪꯉꯤ ꯅꯪꯒꯤ ꯊꯛꯇꯧꯕꯗꯣ ꯈꯔ ꯊꯨꯅ ꯊꯛꯆꯤꯜꯂꯣ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯂꯒ ꯋꯥꯀꯣꯏ ꯑꯃꯨꯛ ꯁꯨꯔꯒ ꯂꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯍꯦꯔꯥꯃꯅꯤꯁꯨ ꯃꯊꯟꯇ ꯍꯤꯗꯥꯛ ꯈꯔ ꯊꯛꯂꯒ ꯁꯦꯜ ꯄꯤꯔꯝꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯥ ꯍꯥꯏꯔꯪ ꯇꯨꯔꯪ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯜꯂꯦ ꯑꯍꯤꯡꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯔꯛꯂꯝꯃꯤ ꯍꯦꯔꯥꯃꯅꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯆꯤꯡ ꯇꯝꯅ ꯆꯠꯈꯤ ꯅꯥꯀꯜꯗ ꯅꯥꯄꯤꯁꯨ ꯈ꯭ꯋꯥꯡꯃꯨꯛ ꯋꯥꯡꯅ ꯍꯧꯔꯝꯃꯤ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯉꯥꯎꯔꯝꯕꯗꯨ ꯈꯔ ꯃꯈꯩ ꯍꯜꯂꯤ ꯀꯅꯥꯅꯣꯅꯦꯍꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯂꯝꯍꯥꯡ ꯑꯁꯤꯗ ꯀꯞꯂꯤꯕꯁꯤꯕꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯩꯅ ꯇꯥꯔꯤꯕꯁꯤꯗꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦꯗ ꯑꯩ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯖꯤꯜꯂꯤ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯅꯥꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯐꯝꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ ꯁꯣꯏꯗ꯭ꯔꯦ ꯂꯥꯏ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯍꯩꯁ ꯑꯩ ꯄꯪꯊꯕ ꯌꯥꯗꯦ ꯃꯥꯒꯤ ꯂꯥꯡꯗ ꯑꯩ ꯊꯨꯕ ꯌꯥꯗꯦ ꯃꯁꯤꯜꯗ ꯀꯔꯤꯅꯣ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯤ ꯃꯃꯥꯏ ꯄꯨꯝꯕ ꯅꯥꯟꯊꯖꯩ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯕꯗ ꯉꯥꯎꯔꯝꯕ ꯍꯤꯗꯥꯛ ꯂꯣꯏꯅ ꯍꯟꯈꯤꯗꯨꯅ ꯃꯈꯣꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯑꯃꯝ ꯑꯊꯦꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯃꯍꯥꯛꯅ ꯄꯣꯂꯣꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯦ
mahakna mangthong thingba haikidabana tauribani haiba khangle adubu wafam asi mahakna kanamata da haidokte ahing amakhakni nupa amakhak taha laktuna maiba Heramani bu kanna kauramme ningaidana tumlamba Heramani su mapalda adumna thong thinduna kaurakpa aduda mitkap thokladuna mapalda thoraklamme nupa aduna hairaklamme Ozamaiba amukta aikhoida lengsi aigi nupido phibam ama tahore mahagi matawdo ai yengba ngamdre amukta lengsi Ozamaiba ahingi matamni haiba Heramani khangi aduna hairakke ibungo nangi oza hayeng oina lake hayeng sodana lake nang masigidi chatloko Ozamaiba hauzik amukta chatlaga yengusiba ihe aidine ahingda asumna yengdene hei aigi oza guru aduna ahingda laitin gi thabak amata tawganu haidana takpiramine hei nang sauganu ko nangi oza hayeng ayuk nganta laklage mahaki masada singnaba wafam ama leibana asumna hairibane nupa aduna phana kanna haijai adubu Heramani na yaba kauba leite nupa adu mathwai nungaitana chatkiramme thong adu chejet lonsinduna magi kada sangi phamjau aduda dhak phamthaduna haijaramme ahing nongyai sidabu layengba kaina aduga amukso ware khaisatuna yengbiba aduga awamalna khajiktangni tawrak tawribase maiba oiba haibase tumbaga phangbasa nateta amaromda aina mangthong thingkhiba soikhibaduna maram oiraga aina ngahan thingnakhibadubu ai section daba yade makhoi sirasu aidi section daba yade asumna nungaina mahak tumthoklamme ayuk nganta hagatuna ngarang ahingda magi manakta selaklamba nupa adugi mayum tamna mahak amuk laklamme mahakna yomdu yoba matamdadi sangsilluba matamdadi sumang mangol aduda mi mayam ama angauba phizol setuna tilamme kapna launabagi khonjalna pungnin nille maiba Heramani munna yenge ngarang laklamba nupa aduna magi manakta sangsillaktuna magi loinabi adu ngarang ahingda adumak laikhidre haiduna kap lauduna hairamme madu tabada Heramani nungaitaba khajikti phawi nupa aduna ningamdana hairamme Ozamaiba na ngarang ahingda lakpiramduna aigi nupi se amuktang yengbiramlabadi mahak asumna tawramdabasu yai nakaldagi mapana hairakke ibungo yare haujikpu kari upai leibage laikhidabase masigi mathau mangam pangthoknaba tawrase ibungo maiba nahakna asiba asigi mathau mangam se pangthoknaba amukta sinbiyo maiba Heramani mana thokpa mana haijaba maongda thabak pangi adubu mahak mangthong thingbagi lairon asi mapung phana haitabana awaba amadi oiramme horen yum hek hanbaga ai madugi lairon do madu punsigi kaudanaba padadi parage maduna maram oiduna aingonda yamna yetle tawribase mahakki tokpham thokpa thabak adu tawramlaba matung mayum tamna hankhre aduga mahakna paba larik adu koithi thiramme upu mathakta larik ama lairibadu ui sat paikhatle aduga hairamme khoidauwa sina kari kana dauriba kanagi khoidawanoda aibu madugi mangthong thingbagi lairon yawba larik adubu sida punna thamkhibra hainadi khanbani leitene mase koithi thiramme adubu phangba kauba leite phamung aduda hiptuna wakhal tawi aina tawriba thabaksi mina khangnaраklabadi aigi thawaise hingpham khak laigani haibadi thajade hoida kaidawi haibage aigi ithau oina tawba tai haujik ai megi ana ayek yengba asi anagi thabak amata tawraroi aigi itik igun hengatnanaba luraba laitin oina sanage ahing adumaktada heloi taret kauthokpagi lairik adu pare lairikta yengduna pabana lairon amata soide heloi taret kauthokpa haibasi yamna luba thabak amane
ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯣꯟ ꯑꯗꯨꯅ ꯍꯦꯛ ꯂꯥꯜꯂꯕꯗꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯊꯣꯛꯂꯛꯄꯒꯤ ꯃꯍꯨꯠꯇ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯣꯛꯂꯕꯗꯤ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯑꯗꯨꯝ ꯃꯊ꯭ꯋꯥꯏ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯂꯦ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯖꯕ ꯁꯛꯍꯦꯟꯕꯤ ꯍꯦꯂꯣꯏ ꯑꯃ ꯎꯔꯨꯔꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ, ꯌꯥꯝꯅ ꯐꯖꯩ꯫ ꯑꯁꯤꯅꯅꯤꯗꯅ ꯇꯥꯏꯕꯪ ꯃꯤꯅ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦꯗꯅ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯅꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯦꯂꯣꯏꯁꯤꯡ ꯑꯁꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯃꯈꯥ ꯇꯥꯅ ꯂꯩꯋꯥ ꯁꯣꯜꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯗ ꯊꯧꯗꯥꯗꯨꯅ ꯂꯩꯕꯥꯛ ꯐꯨꯟꯖꯤꯜꯍꯜꯂꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯀꯥꯏꯐꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯀꯨꯞ ꯑꯃꯗ ꯇꯧꯈꯤꯕ ꯑꯉꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯈꯝ ꯊꯦꯡꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯑꯣꯏꯅ ꯍꯦꯂꯣꯏ ꯇꯔꯦꯠ ꯀꯧꯗꯨꯅ ꯁꯝꯄꯣꯠ ꯈꯣꯏꯍꯟꯕꯒꯤ ꯋꯥꯔꯤ, ꯍꯦꯂꯣꯏꯕꯨ ꯊꯕꯛ ꯏꯟꯈꯥꯡ ꯀꯌꯥꯗ ꯁꯤꯖꯤꯟꯅꯍꯟꯕꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯄꯨꯝꯅꯃꯛ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯂꯩꯕꯥꯛ ꯊꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯣꯏꯗ꯭ꯔꯦ꯫ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯍꯩ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯅꯩ꯫ ꯃꯤ ꯂꯣꯏꯅ ꯉꯛꯅꯩ꯫ ꯀꯔꯝꯅꯣ ꯑꯁꯤꯗꯤ? ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯉꯔꯥꯡꯇ ꯑꯩꯍꯥꯛ ꯃꯁꯤꯗ ꯏꯔꯨꯖꯔꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯣ? ꯑꯍꯜ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯁꯨ ꯇꯥꯔꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯆꯥꯅꯅꯃꯛꯀꯤ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯌꯦꯡꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯍꯣꯠꯆꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯃꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯦꯔꯥꯃꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩ꯫ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯀꯌꯥ ꯑꯗꯨ ꯂꯣꯏꯅ ꯇꯧꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯃꯍꯥꯛꯅ ꯍꯦꯛꯇꯨꯅ ꯊꯝꯈꯤꯕ ꯂꯥ ꯇꯔꯦꯠ ꯑꯗꯨ ꯁꯪꯒꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯊꯥꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯒꯤ ꯂꯩꯋꯥ ꯑꯗꯨ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯟꯕꯒꯗꯤ ꯍꯦꯂꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯩ ꯏꯊꯪ ꯊꯪꯅ ꯂꯦꯞꯂꯤꯕ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤꯕꯁꯦ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯒꯅꯨ꯫ ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯍꯩ ꯁꯛꯍꯦꯟꯕꯤ, ꯅꯪꯂ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯍꯥꯏꯕꯗꯣ? ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯗꯨ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯅꯤꯡꯕ ꯃꯇꯝꯗ ꯀꯧꯒꯅꯤ, ꯑꯗꯨꯒ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯈꯣꯏꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯇꯤꯛ ꯅꯒꯨꯟ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯦꯡꯊꯣꯛꯄ ꯇꯥꯏ꯫ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯁꯦ ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝꯅ ꯊꯤ, ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯍꯦꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ? ꯅꯈꯨꯠꯇ ꯂꯥꯏꯔꯣꯟ ꯈꯔ ꯂꯩꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯆꯧ꯫ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯁꯤ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦꯗ꯫ ꯍꯣ, ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯍꯩꯗ ꯄꯪꯊꯒꯗꯕ ꯍꯦꯂꯣꯏꯗꯣ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯆꯠꯂꯦ, ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ꯫ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯃꯈꯥ ꯑꯁꯨꯝ ꯁꯥꯡꯊꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯇꯔꯦꯠꯃꯛ ꯍꯧꯖꯤꯛꯃꯛ
ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯦ ꯃꯁꯤ ꯇꯝꯅ ꯆꯠꯇꯨꯅ ꯆꯤꯡ ꯑꯁꯤ ꯃꯩ ꯊꯥꯎ ꯂꯥꯃꯩ ꯊꯥꯎ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯇꯔꯦꯠꯃꯛ ꯑꯩꯅ ꯑꯗꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯈꯟꯅꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯂꯥꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯊꯥꯞꯅ ꯎꯔꯦ ꯆꯤꯡ ꯑꯗꯨꯗ ꯂꯥꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯤꯕꯗꯨ ꯑꯁꯤꯒꯨꯝꯂꯕ ꯍꯦꯂꯣꯏꯒꯤ ꯃꯌꯥ ꯑꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯥꯏ ꯂꯩꯕ ꯐꯩ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯊꯝꯂꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯂꯧꯊꯣꯛꯀꯦ ꯑꯍꯤꯡ ꯑꯗꯨꯗ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯛꯂꯝꯃꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯦ ꯃꯃꯩꯊꯪꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯂꯤꯕꯗꯨ ꯎꯔꯦ ꯆꯤꯡꯃꯥꯏ ꯇꯨꯝꯅ ꯂꯥꯃꯩ ꯆꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯤ ꯑꯃꯅ ꯊꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗꯦ ꯍꯟꯗꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯁꯤꯔꯛꯂꯤꯕ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯑꯃꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯃꯗꯒꯤ ꯑꯃꯗ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯂꯦ ꯑꯍꯜ ꯑꯃꯅ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯗ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯃꯤꯅ ꯍꯥꯏꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯅꯪꯒꯤ ꯃꯥꯃꯁꯨ ꯏꯁꯥꯃꯛꯅ ꯇꯥꯔꯦꯅꯦ ꯍꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯦꯅꯦ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝ ꯊꯣꯛꯅꯕ ꯇꯧꯁꯤꯔꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯍꯦꯔꯥꯃꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯃꯥꯃ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯃꯈꯣꯏ ꯃꯆꯤꯜ ꯊꯤꯕ ꯃꯤ ꯈꯔꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯤꯅꯕ ꯍꯥꯏꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅ ꯀꯞꯄꯅꯣꯗ ꯏꯕꯨꯡꯉꯣ ꯃꯥꯃꯁꯨ ꯇꯥꯔꯕꯅꯤꯅꯦ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯃꯥꯃ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯥꯃꯗꯤ ꯆꯤꯡꯅꯩꯗ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯃꯥꯃ ꯑꯩꯗꯤ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇ ꯈꯛ ꯇꯧꯗꯦ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯍꯜ ꯑꯗꯨꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯝꯂꯦ ꯃꯥꯒꯤ ꯃꯤꯁꯤ ꯑꯗꯨ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯃꯁꯥ ꯑꯗꯨꯗ ꯗꯥꯛꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯝꯕ ꯎꯗꯦ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯁꯤꯖꯤꯜꯂꯛꯄ ꯑꯁꯤꯗ ꯈꯨꯟꯖꯥ ꯈꯔ ꯑꯃꯗꯤ ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯕꯅꯤ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯁꯤꯗꯨꯅ ꯂꯥꯛꯂꯦ ꯁꯤꯗꯕꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯉꯔꯥꯡꯅ ꯄꯥꯈꯪꯗꯨ ꯁꯤꯔꯦ ꯑꯁꯨꯝꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯈꯨꯔꯥ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅ ꯇꯧꯕ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯦ ꯍꯥꯟꯅ ꯑꯇꯣꯞꯄ ꯃꯥꯏꯕꯅ ꯇꯧꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯁꯤꯕ ꯈꯨꯗꯤꯡꯗ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅ ꯊꯧ ꯍꯦꯛ ꯇꯧꯍꯟꯕꯗꯒꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯛꯄꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯁꯦ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯤꯒꯤ ꯊꯧ ꯇꯧꯏ ꯀꯔꯤꯁꯨ ꯍꯩꯔꯝꯂꯣꯏꯌꯦ ꯑꯩꯗꯤ ꯃꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯥꯕꯨ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯈꯤꯗꯕꯗ ꯃꯥꯕꯨ ꯊꯧ ꯇꯧꯍꯟꯗꯈꯩ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯥꯏꯕ ꯒꯧꯔꯕꯨ ꯀꯧꯗꯨꯅ ꯇꯧꯍꯟꯈꯤꯕꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯊꯪ ꯃꯊꯪ ꯉꯥꯡꯅꯩ ꯍꯦꯔꯥꯃꯅꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯛꯏ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯍꯧꯕ ꯎꯁꯤꯡ ꯃꯔꯨ ꯂꯣꯏꯅ ꯀꯣꯛꯇꯨꯅ ꯀꯥꯊꯦꯛꯇꯨꯅ ꯂꯩꯔꯦ ꯈꯨꯜ ꯑꯁꯤ ꯇꯁꯦꯡꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯐꯔꯦ ꯋꯥꯐꯝꯁꯦ ꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒ ꯇꯥꯟꯅꯔꯒꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕ ꯎꯅꯕ ꯆꯠꯂꯒꯦ
ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯅꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯦꯔꯥꯃꯅꯤꯗꯤ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯐꯥꯗꯧꯔꯤꯕ ꯑꯁꯤ꯫ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯨ ꯊꯣꯛꯂꯛꯇꯦ꯫ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯤ, ꯃꯗꯨꯗꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯣꯟꯗ ꯃꯈꯣꯏ 8ꯃꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯊꯦꯡ ꯊꯦꯡꯂꯛꯈꯤ꯫ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯐꯟ ꯆꯣꯡꯈꯠꯂꯤ꯫ ꯍꯟꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯍꯤꯗꯥꯛ ꯉꯥꯎꯕ ꯂꯨꯈꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯦ, ꯇꯥ ꯂꯨꯈꯣꯏ, ꯀꯔꯤꯒꯤꯅꯣ ꯑꯍꯤꯡꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯅꯌꯨꯝꯗ ꯍꯟꯕ ꯌꯥꯗ꯭ꯔꯣ? ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯍꯥꯏꯋꯥꯅꯤ꯫ ꯍꯥꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯇꯥ ꯂꯨꯈꯣꯏ, ꯑꯩꯅ ꯇꯧꯕ ꯍꯥꯏꯕꯕꯣ? ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯍꯥꯏ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯇꯥ ꯂꯨꯈꯣꯏ, ꯆꯠꯄꯤꯔꯣ ꯌꯥꯔꯦ, ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯅꯤꯁꯥ ꯈꯥꯏꯔꯅꯨ꯫ ꯍꯥꯏ, ꯃꯥꯏꯕ ꯁꯣꯏꯅꯥꯎ, ꯅꯪꯁꯨ ꯍꯩꯗꯤ ꯍꯩꯇꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦꯗꯅ꯫ ꯍꯦꯔꯥ ꯇꯥ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ? ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯤꯍꯧꯔꯣ, ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ꯫ ꯍꯦ, ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯁꯨ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯂꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯈꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯋꯥꯍꯟꯕ, ꯅꯪꯇ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯔꯕ ꯂꯨꯈꯣꯏꯅ ꯍꯦꯔꯥꯃꯅꯤꯒꯤ ꯃꯉꯛꯁꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯃꯦꯠꯂꯤ꯫ ꯍꯦꯔꯥꯃꯅꯤ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯨꯈꯣꯏꯕꯨ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯦꯠꯁꯤꯜꯂꯤ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯝꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯃꯦꯠꯄ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯂꯨꯈꯣꯏ ꯁꯤꯔꯦ꯫ ꯍꯤꯗꯥꯛ ꯊꯛꯄ ꯍꯦꯟꯃꯟꯕꯅ ꯍꯥꯟꯅꯗꯒꯤ ꯃꯁꯥꯒ ꯈꯔ ꯁꯣꯟꯕꯅꯦ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯍꯦꯔꯥꯃꯅꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯦ, ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ꯫ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ, ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯊꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯍꯦꯛꯇ ꯊꯥꯗꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯊꯥꯗꯔꯝꯂꯦ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡ ꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯩꯊꯣꯛꯏ꯫ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯁꯅꯨ, ꯃꯍꯥꯛꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯣꯡꯕꯥꯜꯗ ꯂꯨꯈꯣꯏ ꯇꯥꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯨꯛ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯍꯤꯗꯥꯛ ꯊꯛꯄ ꯑꯁꯤꯗ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯔꯥꯃꯅꯤꯅ ꯂꯨꯈꯣꯏꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯂꯩꯔꯛꯄ ꯑꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯂꯩꯕꯒꯤꯅꯣ ꯍꯥꯏꯅ ꯀꯨꯞꯅ ꯃꯥꯏꯕ ꯒꯧꯔꯒ ꯋꯥ ꯇꯥꯅꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯥꯏꯕ ꯒꯧꯔꯅ ꯂꯥꯏ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯃꯤ ꯑꯃꯠꯇꯅ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯇꯧꯔꯦꯕ꯫ ꯇꯥꯗꯥ, ꯄꯨꯝꯅꯃꯛꯁꯦ ꯃꯥꯏꯕ ꯁꯥꯕ ꯍꯦꯔꯥꯃꯅꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯁꯨ ꯍꯩꯕ ꯅꯠꯇꯦ ꯃꯍꯥꯛꯁꯦ꯫ ꯃꯍꯥꯛꯅ ꯃꯪꯊꯣꯡ ꯊꯤꯡꯕꯗꯤ ꯍꯩꯇꯤ ꯍꯩꯇꯅ ꯂꯥꯏꯔꯣꯟ ꯑꯁꯣꯏꯕ ꯈꯔ ꯄꯪꯁꯣꯟꯗ ꯁꯣꯟꯖꯤꯜꯂꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥꯕ ꯑꯣꯏꯔꯦꯗꯣ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯦꯗꯣ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯆꯤꯡꯅꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯕꯨ ꯌꯥꯝꯅ ꯆꯤꯡꯅꯕꯅꯤ꯫ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯌꯥꯏꯐꯅꯕ ꯁꯤꯟꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯇꯥꯔꯦ꯫ ꯐꯔꯦ ꯇꯥꯗ, ꯃꯪꯊꯣꯡ ꯍꯥꯡꯂꯤꯕꯁꯦ ꯑꯩ ꯊꯤꯡꯖꯤꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯣꯏꯕ ꯑꯃꯠꯇ ꯃꯉꯣꯟꯗ ꯇꯧꯍꯜꯂꯅꯨ, ꯃꯁꯤꯅꯤ꯫ ꯃꯍꯩꯗꯤ ꯍꯩꯇꯅ ꯃꯥꯏꯕ ꯊꯣꯛ ꯁꯥꯖꯤꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯔꯒ ꯃꯪ ꯊꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯨꯝꯃꯤ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏ
ꯃꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯔꯣꯏ ꯑꯗꯨꯒ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯋꯥꯔꯛꯈꯤꯒꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯧꯔꯤꯕꯅꯤ ꯑꯍꯣꯏ ꯇꯥꯗ ꯐꯠꯇꯕꯗꯤ ꯃꯔꯨ ꯐꯨꯛꯇꯣꯛꯅ ꯄꯥꯡꯍꯟꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯍꯪꯆꯤꯠ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤꯅꯕ ꯋꯥꯁꯨ ꯍꯥꯏꯔꯝꯂꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯃꯈꯣꯏꯅ ꯋꯥ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯒꯤ ꯃꯔꯝꯗꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯎꯏ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯕꯅꯣ ꯐꯠꯇ꯭ꯔꯤꯕꯁꯦ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯌꯥꯗ꯭ꯔꯤꯅꯦ ꯍꯩ ꯑꯗꯨꯝꯅ ꯇꯧꯕꯒꯤꯁꯨ ꯁꯣꯏꯗꯅ ꯃꯇꯥꯡ ꯑꯃ ꯂꯥꯛꯈꯤꯅꯤ ꯈꯨꯔꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯕꯨꯡꯉꯣ ꯑꯁꯥꯎꯕꯗꯣ ꯐꯥꯊꯧ ꯀꯩꯗꯧꯕꯒꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯕ ꯒꯧꯔꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯏ ꯂꯝꯕꯤꯗ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯦꯡꯊꯩꯅꯩ ꯃꯥꯏꯕ ꯒꯧꯔꯕꯨ ꯎꯕꯗ ꯍꯦꯔꯥꯃꯅꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯦ ꯀꯅꯥꯒꯤ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯣꯏꯔꯣꯏꯁꯦ ꯂꯦꯡꯊꯩꯅꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯕ ꯒꯧꯔꯅ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅ ꯍꯩꯇꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯑꯁꯣꯏꯕ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯗꯨ ꯐꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯑꯃꯨꯛ ꯈꯨꯔꯨꯝꯗꯨꯅ ꯐꯠꯇ꯭ꯔꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯉꯁꯤꯗꯤ ꯍꯦꯔꯥꯃꯅꯤ ꯃꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯇꯝ ꯀꯨꯏꯅ ꯐꯥꯎꯔꯨꯗ꯭ꯔꯕ ꯌꯦꯅꯤꯡꯊꯥꯒꯤ ꯏꯍꯨꯜ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯛꯈꯤ ꯑꯃꯨꯛ ꯁꯛꯍꯦꯟꯕꯤ ꯍꯦꯂꯣꯏ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯍꯦꯟꯈꯤꯕꯅ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤꯕ ꯑꯗꯨ ꯃꯔꯛꯇ ꯋꯥꯍꯩ ꯑꯃ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗු ꯃꯍꯥꯛꯇꯤ ꯈꯪꯖꯕ ꯅꯠꯇꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯀꯧꯔꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨ ꯈꯛꯇꯅꯤ ꯃꯨꯂꯥ ꯃꯨꯂꯥ ꯁꯛꯍꯦꯟꯕꯤ ꯇꯔꯪ ꯇꯔꯪ ꯇꯒꯨꯞꯄꯤ ꯇꯥꯏꯕꯪꯃꯤ ꯍꯨꯃꯣꯏꯕꯤ ꯊꯣꯛꯂꯛꯂꯣ ꯊꯣꯛꯂꯛꯂꯣ ꯅꯆꯤꯟꯖꯥꯛ ꯆꯥꯛꯊꯥꯛ ꯇꯝꯂꯒꯦ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯈꯪꯇꯥ ꯇꯥꯔꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕꯗꯨ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯑꯣꯡꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯗꯦꯗ ꯇꯧꯔꯤꯕꯁꯦ ꯑꯁ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯣꯏꯅ ꯁꯣꯏꯔꯕ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯕꯁꯦ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯃ ꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯍꯦꯔꯥꯃꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯏ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯃꯗ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯃꯥꯕꯨ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯃꯤ ꯇꯔꯪ ꯆꯠꯂꯤ ꯍꯦꯔꯥꯃꯅꯤ ꯑꯗꯨꯝꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯦ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯄꯜꯂꯒ ꯇꯥꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯔꯥꯃꯅꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯦ ꯃꯍꯩꯗꯤ ꯍꯩꯇꯕꯅ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯦ ꯎꯊꯛ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝꯅ ꯎꯔꯦ ꯃꯥꯅ ꯁꯤꯕꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯝꯃꯤ ꯐꯠꯇꯕ ꯃꯤ ꯑꯃ ꯁꯤꯈꯤꯕꯗ ꯃꯈꯣꯏ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯍꯦꯔꯥꯃꯅꯤꯅ ꯁꯤꯈ꯭ꯔꯕꯗ ꯈꯨꯜ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯈꯤ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯕ ꯃꯪ ꯊꯜꯂꯤ ꯊꯟꯗꯕ ꯆꯐꯨ ꯃꯈꯣꯜ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯊꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥꯔꯤꯅ ꯍꯧꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ